State Lengang LAMDAMSIGI TUNGDA LAKADABA MEEROLGI AMADI LAMDAMSIGI AFABATA OIHANGE HAIBA WAKHALLON MANGDA THAMBIRAGA HANDAKKI Census Asi Matam Khara Yeithokpiduna 1951 gi Census Yumfam Oiraga Nrc Hanna Touthokpiyu Haina SALAI KAANBA CCG Secretary General KHELEN MANGANGCHA FONGDOKRAKLI KHELEN MANGANGCHA Khuyekpiduna Thadorakpa Cherol amada Makhatana Hai Manipur asida masagi maning tamba laibak ama oina India da namtin tinshin kiba machet tahan ba yaroidaba lamdamni khangna aikhoigi mihut oiriba luchingba singna laingak pa yamna mathau tai India laingak nasu Manipur bu state ama oibigi chap chaba ikai khumnabaga loinana ngakpi bagi tangai fadaba lei lamdam asi asuk yamna sokchin kriba asi mapandagi mito kaya athingba yaudana ka hena changsil halakhiba asidagini state asida hojik mayoknari ba wathok asi atopa state singdasu lansilaklabani wathok asi kanglukki wathok nate masi India amadi mitop singi marakta thokpa aruba wathok haibasi state laingakna center laingakta mayek sengna khangangedabani state amadi center laingak animakna thorang thaushul soibagi thodokna Fibamasi OIHANGE Masibu Waroshin Purake Hairabadi NRC Ningtina Tauduna Mito Kandok Matamdada Tangdule Taba Purakani Matamaduna India gi Lenga Pathap Ningtina Ngakuna Manipur gi Saktam Kaihendana Thamanaba Chumna Amadi Sengna Mito Ningtina Khandokpiyu Karigumba NRC Han Loshindana Census Tausinduna Delimitation Hanna Taunaba Process Chatharaklabadi Lubasigi Maikai Amadi Manipur Amadi Mapanda Ladiba Singlup Singna Amata Oina Leptuna Laibak Miyangi Ihuda Chap Chana Sawatnaba Amadi Saruk Yananaba Sem Saduna Lady Haina Cherola Sina Makhatari